Moirang Assembly Constituency gi manung channa hangba Tongan Tonganba relief camp tara da Leiba Meeoi jomga kuntraga ni thoi danga se AC asigi MLA Thongam Shanti na ani shuba phase ki labor card Yenthokhre MLA office Moirang na sinduna Khongyang bom community hall Moirang na pangthokiba thoram adugi saruk ama oina MLA gi lanai senfam lagi inmate singda candle sanaba polam sing amadi plastic ki decorative item sanaba machak singsu Yenthokhre thoram aduda NPP Moirang block political affairs committee ki chairman S Kumar Moirang Municipal Council ki hani ward member Page Bagepati yauna maru oiba mioi kayana saruk yakhe thauram aduga mari leinana MLA Thongam Shanti na hai lanjen narakuna relief camp singda leiba mioi singi damak lengang na pangba yaba mateng khudingmak pangduna lakpa khakta natana makoi bu senthok lambi lehenna bokona duna nakle pumnamak asi oiduna so relief camp te leiba sing asigi pen daba kaya leigani haibase lengak na mayek sing na khangi miyamgi mama mapa oiriba lengak ta yeknabana Taraga haraugdaba fazadaba wahai wata kaya social media da fongdoknarakliba ase laibak thibani haina mangna fongdokhe I